Akasbani Imphal Ngangbam Nganthoi na pau pazari. Laiba asina ngasi jati gi mapa Mahatma Gandhi lekhidabagi humdra nipan suba kumun thoramda Martyrs Day haina pangthoktuna lusingba sigi mafamda ikai khumnaba utli. Mapungweba thoram New Delhi da laiba Mahatma Gandhi gi samadhi Rajghatta Sabha Dharma Prathna pangthokhi. Rashtrapati Draupadi Murmu amasung Pradhan Mantri Narendra Modi na lusingduna miyamna Rajghatta Mahatma Gandhi gi khubamda laikhatkhi. Manipur dasu Mahatma Gandhi lekhidaba numit Martyrs Day thoram ngasi Imphal gi Gandhi Memorial Hall da pangthokre. Rajapal Ajay Kumar Bhalana lusingduna Mahatma Gandhi gi mitamda laikhatkhi. Thoram aduda MLA Singh, Chief Secretary, Security Advisor, DGP yauna civil amasung police ki makok thongba lusingba sing saruk yakhi. Leibak ke atai mafam singa loina na Manipur daso National Anti-Leprosy Day gi thoram ngasi pangthokli. Kumsi sahi gi hiramna Ending Discrimination, Ensuring Dignity haibasini. Bharat ta sahi khudingi January 13 Mahatma Gandhi lekhidaba numit asi Anti-Leprosy Day haina pangthoktuna lakli. Leprosy laina asi malemgi lebak chama kun henbada naba thengnari. Sahi khudingi anoba naba lak ani hena thengnari. Mapungweba thoram National Leprosy Eradication Program, National Health Mission Manipur amasung Directorate of Health Services Manipur na sinduna Imphal gi lamphet patta leiba Indian Medical Association gi Heritage Hall da pangthokli. Thoram aduda hanagi Health Services ki Director amasung Babina Hospital gi Senior Consultant Dermatologist Dr. Karam Lokendro, State Leprosy Officer, National Leprosy Eradication Program Manipur, Dr. Salam Bosa Singh amasung State Nodal Officer, IEC NBHCP, Dr. R.K. Roji Sarukyari. World Wetland Day palan tharunga mari lenana Directorate of Environment and Climate Change na sinduna Rajya Thaki oiba symposium ama Imphal iski Porompata leba Directorate asigi office complex ta pangthokre. Wetlands and Traditional Knowledge Celebrating Cultural Heritage haiba hiramda College Thaki Symposium asi pangthokhibani. Griha Mantri Amit Shah ngasi Assam gi Dibrugarhda lupa koti lising ama chatre henbagi tongan ba chawkha thorangi project sing sangakhre kharagina urep uyung tamkhre. Mantri na mafam aduda Assam Assembly gi ani suba complex MLA hostel amasung Institute of Wildlife Health and Research sana bajatra hunkhre. Griha Mantri na lupa koti sani kunthani panchang na paikhatpa anoba makhal gi multidisciplinary sports complex ki ahanba phase ngasi sangakhre. Complex asida indoor stadium, swimming pool, football field, man gallery, tennis, volleyball, basketball court amasung hostel yauri. Ani suba phase ki complex da mioi lising kuntra hena sanba stadium, central playground amasung athletic track yaugani. Thoramadu da Assam gi Mukhyamantri Himanta Biswa Sharma, Kendra gi Mantri Sarbanand Sonowal amadi atai lusing basing saruk yakhi. Tungda Griha Mantri na Dhemaji Jila da Satuna Tara suba Missing Youth Festival da saruk yagani. Ani suba India Arab Foreign Ministers mifam hayengdagi New Delhi da horagani. Mifam asi Bharat amasung United Arab Emirates ani na punna sabapati oiminagani. Mifam asida Arab League member states singi foreign ministers sing amasung Arab League ki Secretary General saruk yagani. India Arab Foreign Minister mifam asi lisung ni tara tarukta ahanbo ina Bahrain da famkhibani. Ani suba mifam na sahi taragi matung da Bharat na yumbu oiduna New Delhi da pangthokadabani. Mifam asina laiba ani na amana amabu mating pinaba yauna punna thabak tawminabagi matang da khanagani. International Monetary Fund IMF na hairi Bharat amasung European Union anigi marakta taunakhiba Free Trade Agreement asina lalolitiki lamda hena khudongchaba phanghalagani. Masina European leibak sing amasung Bharat khaktagi natana malemgi oiba economy da su ahongba ama puraklagani. Emerging Market Economies ki matang da hangba wahang amagi paukhum piraduna IMF ki Economic Counselor amasung Director of Research Territorial Labor Gaurinchas na hai handak taunakhiba Free Trade Agreement asina malemgi lalolitiki lamda ahongba ama purakpangamlagani. Kendra gi Civil Aviation Mantri Kem Ram Mohan Naidu na hairi aerospace ki lamda leba asina asanba mityeng thamli Hyderabad ki Begumport Airport ta pangthokhiba Wings India Summit 2026 ta saruk yaduna mantri na wafam asi phongdokhibani. Paulo Jare.